पाउक्सीदी युमफम ओइबा मरोइबा पाउ खरा अपडेट तौजरी कोविड-19 की स्टेट कंसल्टेटिव कमिटी की मिफम पांगथोखरे पॉजिटिव ओइख्रबा प्रधान अमदी वॉलंटियर का नक्सिनरुबनी हाइबा निपान अमगसु पॉजिटिव ओइरे लैंगाक असिदा लेप्तुना पांगथोरकबा कोविड-19 की स्टेट कंसल्टेटिव कमिटी की मिफम ngasi बाबुबरादा लैबा सीएम सेक्रेटेरिएट मणिपुर की चीफ मिनिस्टर एन बिरेन चेयर लौदुना पांगथोखरे मिफम अदुदा सीएम ना कोविड-19 रैपिड रेस्पॉन्स टीम ना होटनरिबा थबक थौरम सिंह थागत फोंदोखी किनिंगाई ओरबा लाइचत असिदगी ngaktoknanabagidamakta frontline warriors singna lawriba thawdangbusu singthanabaka loinana committee asida yawriba minister MLA amadi intellectual singi mamal yamlapa poktak singna ngasi phawba hena khudungthiba phibam amada lahendribani haina phongdokhi amromda tha asigi sachet taraga manga da positive oikraba moijing GP ki pradhan ga Naksinnarubani haiba mioi manga amagasu ngarang positive oire haina AIR gi paw amana haire पाउ असगी मतुंग इन लिलोंग केंद्र की कम्युनिटी क्वारंटाइन सेंटर द मथौ तौबा वॉलंटियर अम कोविड-19 पॉजिटिव ओइख्रब मतुंग महाका नक्नरुबनी हाइबा मियोय अहुम अमगसु ngarang कोविड-19 पॉजिटिव ओइरे आइरे ngarang डिस्ट्रिक्ट हॉस्पिटल थौबाल द मियोय चनी कुंट्रा एंटीजन रैपिड टेस्ट तौबदा मियोय चनी कुनिथोय अमदि नेगेटिव ओइख्रे मसिगी मनुंग द खंगाबु केंद्र की MLA की मखादा हांगबा क्वारंटाइन सेंटर दा वॉलंटियर ओइबनी हाइबा थौबाल म्युनिसिपल काउंसिल वार्ड नंबर 7 की मेंबर अमा पॉजिटिव ओइबा अदुगा नक्सिनरुबनी हाइबा मियोय निफु टेस्ट तौबदा पुनमक नेगेटिव ओइरे आइरे मरकसिदा मणिपुर दा हौकिबा पुंग कुन मरी के मनुंगदा पॉजिटिव ओइबा मरफु ड्रामाथोय थेंगनतुना अपुनबा कन्फर्म केस लिसिंग अमगा सनिपान मरफु ड्रामाथोय यौख्रे लैना असिदगी फरकपा मसिंगना लिसिंग अमगा सामगा मरफु निथोय ने अदुगा हौजिक एक्टिव केस दा चट्रे सुपना मपल लैरे अतोपा पाउ अमदना US official sing Ngaore China amasung US malem gi superpower ani asigi marakta satharkhiba wahi ki lan gi khwaidagi naubada US official sing Beijing ka tawnaba makhoi ki dealing sing da makhoi gi wakal mangkhre amasung Ngaore hene China gi foreign ministry na ngasi phongdokkhre Chinese official ki amrong gi mathakta US na visa gi ating bathamsin khiba amasung HS sing freeze tawkhiba adugi namit kharani gi tungda Washington amasung Beijing gi marakta sahi asigi ongkatnaba hiana wangkhatki amasung sayhol asida American Congress ki manungda China ki mayokta khwaidagi kanna wanga khiba khara sanction tawkhre malem ki khwaidagi sakti leiba adu oina Beijing na Washington ki mahut sinana ba economic ki mitrang ama tawbagi amasung malem ki akoibda makhoi ki political ideology sandokpagi Beijing bo US Attorney General Bill Barr na maral sikhibadagi ngarang sakliba maida thaw hajin bugum thokhi adubo America na makhoi gi lebak manung gi political gi aruba wathok sing adudagi miyam gi miyeng thaidok hanana US Attorney General amasung atai American officer sing na China da criticize tawbani haina foreign ministry ki nupi wagangloi Hua Chunying na haikhe hai bamiyo sing asina masa kaktagi khanba amasung political ki tongjaba phangnana bagi damak mayum lebak ki miyam gi opinion hijack tawbu phawba kari su na sungdre makhoi gi wakhal sing mangkhre amasung Ngaore haina mahakna haikhe China na US da singna bana tagnam ho chenna magi aning balaite haina huwa na makha taraduna hojik chu US na makhoi ki China policy da rationality da am khalakani haina mahakna asa tawi haikhe Esbero amana swan amagi asadu khangbangam loi haina China ki foreign ministry gi wangang loi huwa Chunying na haikhe aroi beda content singa sigi maroi ba pau khara si pau tumjari ba Manipur Local News YouTube channel amade Facebook page asidagi yengbiri bu punamak po thagat jari loinana channel asena dom da kanarabadi subscribe like and share to ba kawi kun punamak po amukan na tagat jari